Sarkari School Jamriga Supna Ama Singi Infrastructure Yauna Atai Semga Sabat Navagi Ahenba Senfam Lupa Crore Chaniga Contractor Gamasu HR Ministry na Pirakle Haina Education Minister TH Radesham Fundokre. Housing Delhi the Ladiba VJP Manipur Pradesh ke Luchingba Singna VJP ki National General Secretary BM Santos Unaduna Parisana Kray. Amuko ki member Singna Chief Minister and Biren Unaduna Naga Peace Talk ki matangda memorandum pisin Kray. Amade Iril Turel gi mathakta saba sawam mung thong ising ichaw na chen thakre miyam na angak papok na kre. Krumzari Times of Manipur gi Manipuri Pm tabiri ba myam punamakpo ASHAPRIYA na taram nokchare ngasi gi maru bepau sing machakhai na pizari akhana bus school khara da smart class amadi subject suna tak pa yagadaba ke yan kauba machine ama so introduce tawba hore ching amadi tamda leiba sarkar gi schools chamri ga supna ama singi infrastructure yauna atai semgat sabgat na bage ahenba senfam lupa crore chani ga contractor ama so HR ministry na pirakle haina education minister TH Radesham na fongdokre wafam asi ngasi TOMTV ka khanana unaba ma da fongdokhibane minister asigi yumda khanana unaba du da minister TH Radesham na makha taraduna Education system asi matam amada yamna fibam jadan lerami adubu en birena luchingba anoba sarkar asina lakpadagi telaba matam khara asida education da achauba hongba malak pangam khre oja singh mahairoi amadi mama mapawai basingna afaba mari thamba ngamle Bharat ki oina education fagalakpagi list of Manipurna mari suba amadi apikpa state singi oina ahanba oiduna ngasidi state kayagi mamangda chauthok chaningai oire Masimak, Miyam gi mateng amadi oja sing mahairoi amadi mama mapawiba singi achauba mapalnani. SCERT, SSA amadi Ramsadagi train taraba oja kaya sulaire. Sarkar asina paikhalakliba school fagat hansigi oina school humfu khangatuna semga sagat pagi thabak kanna paikhatle. Housing fawbada chada kuntra manga thadokre. Amaromda haiba school singa sida oja ogadaba sing interview tawba loire. Matam kharagi tungda afaba mahairoi kaya puthokpa ngamlagani haikhi. Education Department of Haganavamta School Singsida Aquena School Humfuka Kangalaga School Pagalan Si Hena Mission Nama Paikat Pasi Masicho Progress Labor Hore 35% more released of Jagre Pasha Husik Sema Saba or Ching Manung Mazagada Kaida Poche Pusin Kosin Makara Watbagi Adugi Krakanota Romaya Adagi Moida Laigado Apavo Zasing Masan Lining Apavo Zasing do Kanavita Koi interview to Oraga almost interview loire Adamain to Odana Progress Panam Lay to Akoi Yaring it who knows Lakan school Fusima, Akui, Pazana Salainaba, Akui Honagani, Aduna Prazara Sing Sumating Pambio. Minister Radesham Namakataraduna, Mahaknakan Honaduna, Ministry of Human Resource ke Makok Basing Unaduna, Haisargi Makada Laiba, Samagra Shekshagi Makada, Schools Chamriga Supna Amagi, Semga Saganaba Amade, Atai Awada Passing Hapchinaba Mamang Jahida Pirakiba, Lupa Crore, Chaniang Kai Matakta, Ahen Boina, Handak Amuk Lupa Crore, Chaniga Contrataruk Amasu Pirakle. Puna Lupa Crore, Chamriga Marifutaru Pirakli Basina, School Singasida, additional classroom, computer room, furniture, library, laboratory Yauna, Atai Darkar Machak Sing Tamgani Haiki. Karor, Saniga Contratar Oma Hapirakana Naxi, Punna Karor, Samriga. Marfutaru Pibire, Masini Tarpadi, a koi Pavadura, a coin Honabakan Madura, Moina Nuxibidana, Happy Repone Aduna Hanak Chahiwina. Laboratory Sagadova, laboratory what for the higher secondary laboratory, high school laboratory Sagadova, library room Sagadova, a classroom Sagadova, toilet what for Nupimasa Singi, Dugumba, Nupam Sat, Tongan, toilet Sagadova, a computer room Sagadova, Sigumbayamsi, Pulakana, Punna, school Samriga, Amagi. Mokoina Pisa happy re adon hanak school summary ga amadi improve tawrani adon no back day hena angang singna khaw pu daba school chapada larik arumma pu daba homework tawa santi oina free oina moi nungai na moi mind wakal thamoi free oina tawra kana moi creative oiba innovative oiba phaba oirakpagi madugi implement tawro se amna effective oi madu Housing Delhi the Ladiba VJP Manipur Pradesh ki Luchingba Singna Ngarang BJP ki National General Secretary BM Santos Unaduna Warisana Kray Party ki National Working President Jagat Prasad amadi National General Secretary Ram Madhav hayeng unabagi pirakle haire
Houzik Delhi da leriba BJP Manipur Pradesh ki General Secretary and Nimbus TOMTV ga telephone ki khuthangda wari sanabada ngarang BJP ki National General Secretary BM Santos unabadu da Houzik Manipur miyamna changsiliba khongjang amade Manipur miyam gi apamba sing paudam duna khangan khrei hayeng suksoi soidana party ki National Working President Jagat Prasad amade National General Secretary Ram Madhav ka unaragani Houzik fawbugi oinadi Prime Minister amade Home Minister unabagi matam lawbangamdri Prime Minister amasung Home Minister unaba matamda drafting committee ge memorandum adu pisinaba thorang tauri haikhe Nakalamaromda all political party ge mifamna semkiba drafting committee ge mihut sing amade kokomi ge luchingba singsu Prime Minister amade Home Minister ge unabagi matam hek phangbaga Delhi da changnanaba ngaiduna leiribani Ngasi All Manipur Muslims Organization Coordination Committee amokok ki members singna Chief Minister unaduna Naga Peace Talk ki matangda memorandum pisinbaga loinena wari sanakhrei Chief Minister ga unaroba matung amuko ki President SM Jalal na paumi singa unaba mada matam sangna chatharaklaba Naga Peace Talk asi yamna santi oiba mongda waroishina mapurakpa pame Ethnic Community ki meeting da Territorial Council sembagi khongthang lawrak patarabadi mai horol dagi hauna jati kangluk kayagi marakta lairakliba nungsinabagi mariyasda akaiba lakani asigumba thawong singasi lakhandaba ohenbiu Karigumba lakpa tarabadi Muslim ichilenaw singna tumina laithokloi haikhi के प्राइम मिनिस्टर अमसुंग होम मिनिस्टर अखोई उननबा अखोई की माइकैदगी अपॉइंटमेंट शिप तौब लेखरे अखोई सिदगी डेलीगेशन अमा अखोई चननबा थौरांग तौरी लोइनना अखोई मेमोरेंडम सु अखोई समिट ngasimak अखोई तौजरगनी चीफ मिनिस्टर की हाना तौजबनी गवर्नर के मेमोरेंडम समिट तौगनी अदि मतुंगदा प्राइम मिनिस्टर अदुगा लेरिबा अखोई की इंडिया की लुचिंगबसिंग इंडिया की प्रेसिडेंट अदुगा इवन अखोई इंडिया की मपानदा अखोई की OIC हाइदना Organization of Islamic Countries हाइदना लई अदुगा अरब लीग हाइदना लई हारिबसिंग असिदा अखोई मेमोरेंडम अखोई समिट तौननबा अखोई मेमोरेंडम पिननबा मणिपुर के पांगन सिंगना मणिपुर की इंटीग्रिटी की मतंग लेपिबा फिरेपसे करिनो हाइबदो मेक सेंगना थमननबगे अखोई चपचाबा थौरांगसु लैरे पाउगे मरथना तेमे ब्रेक मा लौजरी Prabhavati Handloom brings you special offers for Ningol Chakoba. Ningol Chakoba na lakpa sida makhal kayagi fi fanek fangbiragani. Laisabi, yum palabi, ahal oiraba ima sing na set payaba, inbayaba, fizol kudingmak fangbiragani. Ngasi maglengsin bira u Prabhavati Handloom. Moirang khom sawgaizam lairak machin natraga aikoigi phone number 6909126615 natraga 700580023 da call tawira u. Prabhavati Handloom. Koji Homestay koina chaturanga yumda nungaina fothabiu lakliba festive season da hakchang phana nungaina celebrate tawbiu rupees 4999 gi phamung laiteng sing leibiu aduga rupees 999 gi apamba potchai lemna lobiu sizinaraba pilosing pubira u anauba amana mahut sinbiu kaubiraganu langsin biraksi Koji Homestay Olympic Shopping Complex Dinku Road Imphal mobile number 9612732809 Break matungda mayam mutaram nokchare makadaba pau pizari Kumja lisingani tara mangagi June gi tarik ahumda urep uyung tamduna saba haukiba sawom bung thong chahi mari helaklaba fawba loisindana leirakhiba do ngasi khanghodana ising ichaw lakpadagi turel meyaida paiduna leiba yod ising na chenthakhrei thawong adu ubada miyamna ngakpa poknakrei Manipur lenga ki maikaidagi thong asi chahi ahumgi manungda saba loisinaba pandam thamkrabasu hauzik chahi mari helaba sifawba loisinbadi lairadana saba kuina leptun leirakhibani Masina maram moiraga paiduna leiba yot singa sida fata hauthi kaya panduna leirakraba matung ngasi khanghodana ising na chenthakibani haire khanghodana saba loidiba thongi yot sing ising na chenthakhiba duda angakpa poklaba maikai edongge miyamna saba loisinba thong adugi yot singda turenda tautharakpa fataba pochai sing panduna leibana apum masa kaya yaurakpadagi akoibada khundariba miyoi singna leina kaya pokhangadra haibagi akiba leire turela sigi ising Chingkhalaga thaknanaba ising oina tharakpana miyamna thakpada hangoiba faunare haina lamdamnugi praja singna phungdorakle thong asi asumna matam kuina leiba sida mari lenaba authority na miriang changduna atuba matamda loisindrabadi Imphal Ukhrul lambi thingzilagani haina laikai adugi miyoi amana phungdorakle
यामग्रे सिगी लाइन सिदा पुरीबा लंबी मयाम से सिगी मयाम से अंगो थोंजे अमा हानागी अमनबा जि मतम लोइरेना सेमिनेबा सिगी थोंजे अदो असिना मु यारकता दारागा दे खोजे कदाइदनो बा चटकादोरी से हुजिक मतम सिदा अदुदी खोई कनो तोती ओइना कनो तवेबको अदो तोती इसिंग कनो तबदुदसु तुम हाइगी हाबा खोई इसिंग जाम मोले खोलेना अदो खोई अमुमु तोरेन कुमदो छांगतोक यावरिबा अदगी अखोगी थोंग सिदा हुजिक चनरिजिजु नेशनल हाईवे निना मयाम गी चटपो हुजिक गाड़ी अमा लाकपा मतमदा सोमदा थिंगिबदा सोमदा परेंग आबो लेंगा लै दै स्लोमदै लाय लेंगा लै दुना खनबा चैनबा प्रॉब्लम मयाम थोए हजि अदुना इरांग जे सोम थोगा खनबा दो सोम ओइरगा लै दोरे बदुना यारगा दि मरी लेनबा जिंगना थिरनबरा याम थुना लोसननबा दो होनबियो पाउचे सिंदा हाबखरबसु हजि फाव मरी लेनबा अथॉरिटी ना फजना मियेंग चंगबिदना लैरकपना मरम ओइरगा ngasi थोंग असि टेकले ngasi थोंग असि टेकपगी मतांगदा प्रजा म्यामना हेना अवाबा मायोकनरी असिगी मतांगदा मरी लेनबा सिंगना अथुबा मतमदा मियेंग चंगबिदुना थोंग असि अथुबा मतमदा लोसिनबिनबा हाइना लाइकाय असिगी प्रजा सिंगना फोंदोकनरुते हिरमसिग मतांगदा वीडियो जर्नलिस्ट ओजिन मक्साताबा गोलोइनना पादमजरिबा हेमचंद्र सगोलसेम टाइम्स ऑफ मणिपुर इम्फाल All Jiribam Road Transport Drivers Union AGRTDU Jiribamna Mari Lenaba Authority Singna Midyeng Changbidrabade Driver Sing Styring Pyroi Haina Ngasi Jiribam gi Babu Prada Leba Jiri News Network Conference All the Pangthokiba Paugi Mifamamada Union Jiribam gi General Secretary El Manitan Singh Haikre Makna Haike Imphal Jiri Lambida Cheliba Truck Driver Singna Barak Amadi Makru Thong Ani Asi Lanthok Nabu Honabada Numit Taret Nidagi Natraga Nipani Changi Amade Imphal Lomdagi Khali Lakpa Matamdana Numit Marini Natraga Mangani Fawu Changi Tenki Gari Singna Lakpa Matamda Truck Singbo Barak Thong Makru Thong Amade Police Getta Thachinduna Thambiba Nachingba Asina Maram Oiduna Driver Singda Awaba Mayoknari Maramasina Hausik Paliba Lengakna Driver Singna Tengnariba Awaba Sida Midyeng Changbiyu Barak Thong Asida Chaka Tara Amadi Tarani Thoi Panba Gari Singna Lanba Matamda Thong aduda tariba police personnel singna lupa chamanga dagi chatret fawba lawba lupa yankhai piragana thong lanba yaba sina driver singna yamna chawba chamumnaba masu hele masi pumna magasi lengakna amadi mari lenaba authority na midyeng changbidrabadi driver singna steering thadokpagi khongjang amadi makhal makha kayagi khongjang sing changsilagani haiki imphal ji lambi national highway 37 da cheliba truck uba gaisinda Gaisindan pagi barak thong amadi maku thong da lalo matamda lord thoke matamda lode thoke matamda mit tare ni dega ni pani bau changi aduga khali ra ko matamda na mari ni dega mangani bau changi mari ni ma authorities na miyeng athum da changbi daga changbi hoina hajari aduga kai gum ma sire sida ka doctor ga driver isina osing myamna akhoi styling pai da ba haina le bagi haina gari haina lepsare Ngarang dagi leptana chukhiba nong namaram oiraga Jiribam district ke manung chana leiba Kamranga Muslim area da leiba Khochoi thopke mafam singda leiba yum kaya isingna thumjinkhre Awab mayuk nari ba imung sing Hausik Jiriga Junior High School da hangba relief camp ta changjafam loduna leiri Thaudok thofam da Jiribam DC amadi SP na chatuna yingsinkhre Helgat Gram Panchayat ke Pradhan El Somendro Singh na Jiribam district ke SP amadi DC da haizarubadagi Police personnel sing thabirakuna awaba tarba imung sing asigi pochai hondok honjin tawada mateng pangli haiki Jiri gi akhoi turen gi imai se hoji hoji yam kan wangkhalakpadagi kamanga khunja sida yum ni phumu hoji singa thong khare aduga bular tholda yum ani gumba aduga loinana hoji lengang bupi desu yum ama hoji thumhore aduga ising siu chakhat leptri aduna aina hilgaji pigi badhana ma oina अखोगी मरी लेनबा अखोगी मथक थोंबा अथॉरिटी सिंगदगी अवाबा तारबा प्रजा मयाम सिबु मतेंग पांगबिनबगीदमक्ता थैजरी कोको मिगी लिचिंग मखादा चंगसिलकपा खोंजंग हेना कंसिलकले मफम कयादा चेक्सिन वाकत मिफम लेप्तना चथरे ngasisu Imphal East ki oina konung mamang kaithel khurai lamlong kaithel chekon kongba kaithel amadi koirengaida wakan mifam chathaki Imphal West ki oina kwa kaithel bazar singzamai kaithel Tera kaithel amadi naurem thong dasu maikai adom gi miyamna wakan mifam chathaki integrity kai ba yaroi hai ba sini aduga manipur gi integrity hai ba gi matang asida bharat sarkar amadi manipur government na integrity hai ba ji karino hai ba ji khangda badong he tawdane lai ba the mase koi punamanga khangbam thoi
Kokomi gi mideng makhada ngasi su miyamna khongjang changsin ba leptri palace compound da miyamna jackson wakat me fam chathari wangjing yairi pok ngairangbam da human chain semduna khongjang changsin khrei Kokomi gi mideng makhada naga gi santi gi wari gi waroi sin purakpada manipur kaihan ba yaroi haina jackson khongjang changsin bagi saruk amoina ngarang numidang sugunu ama de koi bada leiba wapopi Tanjeng Khunjau Sabal Mangjing da Khundariba Miyoi Chakayana Mairagi Reli Chatuna Kholau Kya Laukre Reli asi Manipur ima gi damaktani Bharat Sarkar gi Manipur kai bi aba thoksin bu yaning de haiba phongdok pa loina na akhoi na asi gomba reli asi chachabani Manipur gi sakta machel ma bhawa kai bi yaro haiba asi ga loina na makha ta na kari gomba Manipur kai ba gi thawang nataba maong tawlagadi akhoi masita gi su hena akan bu khongjang janga khigani haiba se Paugi Marathana Team Break Amagam Closeri Sunrise Enterprises. Buy any type of RO water purifier with heavy discount and get pre-filter free. Servicing of any type of domestic and commercial RO water purifier. Available all spare parts. For details, please contact Sunrise Enterprises, Major Khul near Community Hall, Thangal Bazaar. Open from 8:30 to 6:30 p.m. Mobile number 908-918-9371 or 9436-442-885. Or email us at rj_shn@hotmail.com. Ningol Singi Akanaba Kumai Ningol Chako Buna Lakpada Damabati Emporium na October Kuntra Fauba Chada Kuntra discount Pizari. Akak Naba Matam Kaktamak Pizaba discount name. Ningol Singi Makal Kayagi Fige, Wankai fee, Rani fee, blouse, tops fee fanik na chingba makal suna fangbiragani. Ngasi maglengsen biraksi Damabati Emporium, Gari Makalaikai near Pakanga Fort. Contact number 7085-186-485 natraga 7005-946-596. Come on! Hey Lola, nang phone yaw bra? Yaw eh. Lamjing ba kep kau ne? Apang? Ay kau tu re. Manipur gi ahan ba 24/7 service oiriba lamjing ba kep service namyang gi seva tawjari. Manipur gi district sing amadi mapal lam sing loina na luhongba amadi atay thogdok sing gi su discount pijari. Ningol chakau bagi damak akhanna ba hour package discount pijari. Ngasi mag book tobiu hena akupa marol gi damak lamjing ba kep service Nagamapal Rims Road nia Nitayananda Temple. Break matung da makhata ba pau pizari. Ngarang ahing dagi nga sayuk fawba leptana nong chukibana maram oiraga Imphal gi maru oiba lambi sorokaya ising thumjin kibana Miyam na chathok chasinda chauna kaiba pikrei. Imphal East ki maru oiba mafam ama oiriba Palace Compound ki lambi paring Andro Parking mamangda ising thumjin ki. Imphal manung gi Pauna Bazar Uripok Sagolban Maino Lairak amadi Mayai lambi paring gi tungan mafam singdasu lambi da ising thumjin kibana miyam na chathok chasinda khudong chadaba kaya mayok nakhi. Lakliba October gi tang kunmapan hiyangai gi nini panba leiba pokpan numit Ningol Chakobana lakpada lamdamasigi Ningol oibi singi mafamda South East Asia Cultural Organization Sikona yaifa proposal pirakle yaifa proposal gi cherol aduna makha taribade numit asina lakpada kanglai khunai gi miyamda afaba chaukhatpa ing tappa tangdulai taba punsi nungsangba hiram khudingmakta wata padaba machil manau oibigi afaba mari hena chesin hanba oirasanu hairakle Chahi amagi manungda amuktang thokpa lamdam asigi miyamna yamna maru oiba thauramama oiriba Ningol Chakobana lakpada aikhoi gi asengba pothok sing sizinaduna lamdam asigi nat ki saktam ngak senbada achauba thodang lominasi loinana miram da chatki gadauba achauba selfam kalausi haina UPF ki cherol amana hairakle cherol dana makha taribade ching tamda khunda minariba yelhawi pumnamaki nungairaba kumhai asina lakpada Tongan ba safu singna charak chahing naihan ba thokliba thodogwa thoksing asi laibak thibani hairakle
Manipur, Assam, amadi Arunachal Pradesh laiba Naga Singh, Nagaland gi asengba indigenous people nate. Makoibu Nagaland gi indigenous people ni haina lawba yaroi haina. Nagaland gi hanagi Chief Minister amadi Odisha gi Governor oiramba Dr. S.C. Jamir haikre. Dimapur laiba Don Bosco School da pangthokiba Nagaland Indigenous Peoples Forum launch tawagi thoramda sarukyakiba Dr. S.C. Jamir na makha taraduna. Manipur gi Naga amana Nagaland gi indigenous Naga ni haina claim tawrokpa yaroi. Nagaland da pokpa Naga Singna Naga gi ichen gani. Manipur da pokpa Naga na Manipur gi ichen gani. Masi lengdrabu wafam ne. Kachari Singh asi Nagaland gi indigenous people ni haiki. Ngarang yetna balaitana Haryana BJP Legislative Party gi luchingba oina khankraba senior leader Manohar Lal Khattar ngasi nungtil Haryana gi anirak suba term gi oina Chief Minister oina Raj Bhavan da wasak launa ba thorang toba loikre. Haryana gi Governor Satyadev Narayan Aryana ngarang Manohar Lal Khattar na Chief Minister aduga Janayak Janata Party JJP gi Dusan Chautala buna Deputy CM oina wasak launa ba batan tawkibani. Panbayabadi seat Maudra Laiba Haryana Assembly gi Mikhalda BJP na seat Nifu, JJP na Tara aduga Independent na seat Taret Mai Pakibani. Ngase ayu phone kiba pauche singda kari kari maru pau yaw kibage habadu mayam puna khangminasi. Lamjingba Times ta Naga Peace Talk BJP Manipur Pradesh ki Mehut Singh na JP Nada Ram Madhav Unirgani Jackson Khongchachat Kre CM amadi Governor da Memorandum Pisin Kre Apun bagi saktam da Sokalaklabadi Miyam gi oiba Firep amal lawrakani Jitendra Diesel Auto Magic Winger Registration tawba thingkre Education Minister na No School Bag Day da School angang singa unakre onhanduna purakpa drug fare Brown Sugar Sungfam Factory ama thugai kre rupa crore kun manga rongi drug fare Sangai Express ta wari gi waroi Imphal da miyam gi cheksin khongchat chatkre Prime Minister unana ba matam piraktri Pokna famda Naga Peace Talk ki cheksin khongsan Rally chatkre Governor da su CM da su memorandum pikre Peace Talk ki waroi sin mangoinana security gi cheksin thorang lokhale Paramilitary Force Company tara manga Imphal da yorak lagani IM gi makok thongba luchingba ma atai mi tara tarok NNPG da yaukre Oil tanker sing chatna ba tai gari sing thingduna thamle cheng hawai amasung atai polam puba gari sing lepagi khongjang changsilakani anil Naharol gi thaudangda Kokomina Governor amasung CM da memorandum pisinkre Manipur miyam gi apamba sing center da mayek sing na khangangani Army Paramilitary Force Company tara manga pusilakna ba DGP na transporter sing da truck humpu manga pina ba khangalakre Manipur da Cultural Organization Yambana Culture Rasi Mapung Fana Chowkhatpani L. Opendro Sharma Jiri Bam Lambi da CRPF ke escort namara moiduna gari chamri hena panduna leide Drivers Union RPIA gi Maheshna Union Minister da Memorandum Pisin Kre Sana Laipakta RN Ravina Thariba October 13 gi matung fawba wari makha chatharaba yai IM Laingakna Force Company tara manga pibina ba haizakre IM ki senior leader yauna Kedatra Taro GPRN da yaukre October 18 da center ka IM ga wari saga tori Miyam na Jackson Khongchachat kre memorandum pisin kre Kokomina Masat ka khusam naraga New Delhi da su khongjang changsina ba sem sakre NAB na heroin factory amaga su thugai kre lupa crore kun manga gi brown sugar amadi nongmai fagat kre Huyan Lanpau da Manipur da hen ba paramilitary force thazilakpa hore BSF की कंपनी तरा मंगा रोम अथुबदा थुंगनरगने खुदकी ओइना सिजननबा MR अमदी IRB की पर्सनल लिसिंग अमगा चमरी रोम थौरांग तौदुना थमले लेंगा की ऑफिशियल सिंग मेकुप नाहुम सिंग न लेना बखंगन क्रे फायर सर्विस के पर्सनल सिंग मागी स्टेशन द लेना बखंगन क्रे चेक्सिन खोंगचचट क्रे गवर्नर अमसुंग CM उनदुना मेमोरेंडम पिसिंग क्रे रेखा मिहाट Dizamani gi Wayal Session Judge Imphal East da Chathanaba transfer to kre Brown Sugar sungfam thugai kre lupa crore kun manga ga lak manga rongi drug yauna polam kaya fagat kre pensioner listing taraga chanipan taramathoi gi pension gi senfam account ta changhan kre utam Ichel Express ta Go to Village Mission ki makada anoba pensioner listing kun chanipan ga kuntra humdoi khangat kre MOAP gi nauna khalaba pensioner listing tara chanipan taramathoi gi senfam transfer to kre Kokomi gi makham da miyam gi kholau kansilakli Rally Chatuna, Governor Chief Minister da Memorandum Pisin Kre. Irai Bakta, Mahailoi Sang Singbu, Mahailoi Singna, Nungai Jaba Mafam Uhenabagi Pandam da No School Bag Day Tausil Paikatpani, Radesham. Kokomi gi Liching Makada Jackson Mifam Fambagaloina, Jackson Khongchachat Kre. Manipur Miyam gi Apamba du Center da Taksin Gani, Governor. Lairik Lai Sugi Mangal Yauduna Matik Jabami Oibungamde.
Aroibada Maroyo Paul Mukana. Ching amadi tamda laiba sarkar gi school chamri ga supnama singi infrastructure yauna atai semga sagat na bagi ahenba senfam lupa crore chani ga kuntra taroga masu haisar ministry na pirakle haina education minister TH Radhesham na fondokre Hauzik Delhi da laiba BJP Manipur Pradesh ki luchingba singna BJP gi National General Secretary BM Santosh unaduna wari sana kre Amuko ki member singna Chief Minister and Biren unaduna Naga Peace Talk ki matangda memorandum pising kre Amade Iril Turel gi mathakta saba saw mumthong ising ichaw na chenta kre miyam na anga kupuk na kre Hauzik wenadi matang asida Manipuri Paul Shinjare Paumi ing tabiri ba mampun mapu ASHAPRIYA namukan khurumjare